Ahanbada Maroeba Pau. Sitting Taramatoi Legadaba Taranitoi Suba Manipur Legislative Assembly gi Anirak Suba Mifam Hayangdagi Hauragani. President Wasak Lobagi Taramda Saruk Yagada Balabana, Chief Minister N. Birendi Hayangi Mifamda Saruk Yaruidori. Umang Lai Harau Bagi Taram Asi Harau Kumagi Saruk Amanate, Mitay Furkin Nat Amasung Chanabi Kudimaki Harak Lon Tampam Ni Haina, Manipur University of Culture gi Vice Chancellor, Paunam Gunindrona Fongdorotli. Har Fongdabagi Awaba Mayuk Naringature Asida, Lofam Kaya Ikang Amuk Toktuna, Lomi Sing Kokta Kuthatnare, Lengak na Atubadam Ining Changbiduna, Lomi gi Awaba Asiko Haluhaina, Manipur Lomi Lupna, Lengaki Pukning Sing Silakli. Yunako School gi Mak Yamna Wang na Pastor Opa Mahiroi Sing Oktuna, Pukning Tawatre. Param Naina School Singi Marakta Healthy Competition Tawna Bagi Chatnabi Ama Thamlabadi State Asida Apaba Mahiroi Kaya Putopang Ngamgani Haina Yunako School gi Chairman and Irapantana Fongdorotli. Kurumjari THINGBAIJAM SANATOMBI dagi MAMI TV Prime Time News Lobisi. Sitting Taramatoi Legadaba Taranitoi Suba Manipur Legislative Assembly gi Anirak Suba Mifam Hayangdagi Hauragani. Nauna President Kalaba Draupadi Murmu Wasak Lobagi Taram Hayang Pangtokadariba Asida Chief Minister N. Biren Saruk Yagada Balaibana Hayangdagi Haudariba Assembly Session da Chief Minister Saruk Yararoi Haidi. Numit Taranitoi ni Chatagada Bimifam Asida Sitting Taramatoi Legani July Contra Matoi di Nomaizing Oibana Suti Oigani. Hayang ahoba numiti obituary pangtokpa natana atopa business amata leiradaba yai. Mifam asida lengaki maikaidagi Manipur Appropriation Bill 2022 number 3, 4 amadi 5T soidana puthokani hairi. Maraksida Chief Minister N. Biren haukiba irai numita Delhi da chatuna nauna President Kalaba Draupadi Murmu masa unaduna harau tayamba fongdokre. Mahaki khongchat asida Chandel District ke Lamkang Naga Dance Troupe amasu loinari. Draupadi Murmu unabatuda Lamkang Nagagi Natyu Oiba Jago Ishe Kaya Amasu Utki. Ngarangsu Matam Loerba President Ramnath Kovinda Piba Aroiba Kaina Bagi Taramda Chief Minister N. Biren Saruk Yaki. Hayang nauna President Kalaba Draupadi Murmu Wasak Lo Bagi Taram Saruk Yarmlaba Matung Chief Minister N. Biren Imphal Gidamak Delhi Thadokani Haina Pau Asna Makatari. Mahurul dagi pangtuktuna laklaba umang lai harau bagi taram asi harau kumagi saruk amanate mitay furupki nat amasung chanabi kudingmaki hawraklon adu umang lai harau badagi mayek singna khangbang ngamgani haina Manipur University of Culture gi Vice Chancellor Paunam Gunindrona Fongdorotli. Wafam asi ngasi inat yokhatlu EYL na sinduna Manipur Press Club ta pangtupa umang lai harau bagi kananainaba mifam amada Paunam Gunindrona Fongdokhibani. Nong magi oiba khana naina bagi taram aduga mari lenana Paunam Gunindro na hai mitay furuki asigumba jira patanfam asida umang lai harau baga mari lenana khana naina bagi mifam ama pangthokleba asi yamna matang chai ningsing bathok traba matamdagi pangthoktuna laklaba umang lai harau bagi taram asi ngasidi festival ama oina launarakli masi yamna lanba miyeng ama oigani taibang semba mapuna taibang pal amasung thawai panba khudimak semlakpagi matangsing umang lai harau bada macha khaina phongdokli. Lamdam asigi hawraklon lesem lon amadi lining laishon gi thabak tharam khudimak umang lai harau badagi pumnamak khangbangam Maitay ningthau nautingkhongna phambal kaba matamda apopi mamana ningthau ama oirabadi maitay gi hawraklon khangdaba yade haiduna akhang ahai singdagi khanghanke pumnamak asi umang lai harau bada fazana utli thawng asi education gi saruk amani haina lobasu yai. Hawrakliba mirol na umang lai harau bada kari karamba value yawi amasung khunai asida karamba mangal pirambagi haibasi khangba chumi hainasu Paunam Gunindrona makatana fongdoki. Malim lelui nongluisi adi kencho langui luwa asina simba aligini lesim nongsim tamuso chalo haina lai harau di yawluisi masi tam it was a part of education and ningthoma waitati masi khangri adaba amani hamsi ngasai nauthingkong phamal ka sam sanga piba adana apugi hujiki leiba kunaisna yamna tangai phadana khamasi lai harausi kaino lai harausi de leiba koi value system si kaino lai harausi koi da kari mangal pi kari mahingi mangal pi hada sing pnamose masi reflective na hojik laiba mahiroi sing amad laiba koi leiba generation sina yamna khangom darka leiba asidi damakta khangna ba masi pramai tawna masi standardized taw thambada ki
हाइबगी पांडुमसिया नसी सिमिलासी तौने हार फंगदबगी अवाबा मायोक्नरिङै चेरक असिदा हौजिक अमुक लौफम कया इकंग थोक्तुना लौमीसिंग कोकता खुद हापनरे लेंगाकना अथुबदा मियेंग चंगबिदुना लौमीसिंगना थेंगनरिबा अवाबासिंग असि कोकहनबियु हाइना मणिपुर लौमी लुपना लेंगाकी पुकनिंग सिंगसिलकली हिरमसिगी मतंगदा ngasi इरावत भवनदा लेबा मणिपुर लौमी लुपकी ऑफिसदा पावगी मिफम अमा पांगथोखरे पावगी मिफम अदुदा मणिपुर लौमी लुपकी प्रेसिडेंट एन सिंगजिन हाई हौजिक हार फंगदबगी अवाबा अमा लौमी सिंगना मायुक्नरिङै चेरक असिदा नोंग तारक्तबदगी मणिपुरगी लोफम कया पाक्तकनना इकंग थोकले मणिपुर लौमी लुपना था असिगी कुनमाथोइदा इकंग थोकलबा लोफम सिंग यंगसिलुबदा दोलाई थाबी दांगी राइट कैनल अमदी लेफ्ट कैनल न कोलिबा लोफम अयाम्बा चादा हुंफुदगी हुंफुदरा रोम लेक्रक चतुना लेहोबा थेंगनरखी इकंग थोलपा मतमदा दाम असदगी लोफम सिंगदा इसिंग पीनबा लेरिबा कैनल सिंगदसु इसिंग अमता लेत्रे दामदा इसिंग लेरगसु कैनल गी लेवल असि वांगबा मरमना दामदगी इसिंग अमता चेलपा ngamdre मसी यामना लाइबक थीबा अमनी दाम असि साबा मतमदा कैनल गी लेवल निंगथिजना यहुदबा हाइबा असि अंगपा अमनी अमरमदा माइनर इरिगेशन गी मखादा लेरिबा रिवर लीफ इरिगेशन RLI चामगा यांखै रोम लै हारिबा असिसु थबक पाखतपा अमता उदे लोइनना लोकताक रिफ इरिगेशन गे अपर अमदी लोअर इरिगेशन असिसु ट्रांसफॉर्मर यादे हाइदुना मफम अदुगी अकोइबदा लैबा लौफम सिंग इसिंग पीदबदगी लौफम अयाम्बा लेक्रक चटले रिपोर्ट सिंगे मतुंग इना मणिपुर गी ओइना हौजिक चादा हुंफुतरा रोम लौफम इकंग थोकले हिरमसिदा लेंगांगना अथुबदा मियेंग चंगबिदुना पाखतपा याबा थबक पाखतपियु अमरमदा लौमी सिंगना हार फंगदबगी मरु ओइबा मरमदी स्टेट असिगी हारगी कोता मतम चाना चिंगशिंदुना थमदबा असिसु अमनी मणिपुर गी हारगी कोता असि metric ton listing kunmari oibada hojik fawda metric ton listing tara chamriga tara nithoi supna dasmit taru khakta pusilakli metric ton listing ani chatruka yankhai nithoi amana lambida leiri hairi hairi basing asi state ki kota gi tangkhai ama fawba phadribani masidi lengak na lomi singi khandabani hojik oriba ikang thopegi phibam asi ngasi hayeng asi ge manungda lengak na atubada thabak khara pakhat piu haina mahak na makata ki हार फंगदबगी प्रॉब्लम अमा चावना थेंगनरिङै मरक्सिदैसिदैदा मणिपुरदसु मसिगी सौ अमा ओइना हुजिकि नु ममांगसिदैदा ngana लागा तागा लौसिदि पाले अदुगु हुजिंगना अमु लौसिना खुलोलपगी मतम सेंगदो मतम सिदैदा अमु नोंजि अमु सि मंगा तारानि जुं लेपखिदना तौरकानसिदैदा हुजि पाक्तंगना इकंग थोपा असोंगी राइट केनियनदा स्नाम कोमदगी सि मतंग मतंग ओइना पालो अदगी जुनां खुनो समब्रै अदगी हराउरो सिना सिलाएरगा पांगै बावबा परकदो केनियनजिना इसिंगि अमा बावबा दामति थिंगेरगा केनियनजितै इसिंग बावबा फंगदबनेबा मदुसु 50 to 60% जे हुजिक लेकक चलगा लोइ लेबिने अदुगु सिगुंबो फिगमजिदैदा मसी अखोइना ममांगी सहिदा सचबो मतमदसु मदुगी मयामजे अखोइ प्रेस मीडियादा नत्रगा कंसर्न अथॉरिटीदा अखोइ आइबो ओइना पिसमबगी मयाम अमा लेजरे अखोइना ममांगदा अखोइना माइग्रेशन गी सेमिनारगा पुनजबो मतमदा चामा यांखै मुक लै हाय मोइ रिवर लिप इरिगेशन जे हुजिक सिगी फिगमजि यौरबावबो सरकारना नोइ लिकंग थोइ मफमजिदै माइग्रेशन गी लेरि मफमदा सिंगे लेरा सि तगदौनि हाय हुजिक फावबदा करिमता मोइदगी ताद्रि Chahi asigi CBSE in Loba class 10 amasung 12 ki exam da UNACO school gi mark yamna wangna pass toropa mahiroi sing taramna oktuna pukning thogakre param naina school sing ki marakta healthy competition taunabagi chatnabi ama thamnabadi state asida afaba mahiroi kaya putopa ngamgani haina UNACO school gi chairman and irabantana fongdorotli Khongmanda laiba UNACO School of Excellence ki multipurpose hall da ngasi pangthoki ba taramna opagi tharam aduda school asigi makok mathang taraklaba mahiroi sing da school gi maikai dagi khodolpot sing tamduna pukning thogotki school asigi class 10 amasung 12 ki exam da makok mathang taraklaba mahiroi sing da school gi maikai dagi laptop certificate amadi tablet phone sing khutsinaki tharam aduda mari leinana UNACO School gi chairman and irabantana hai Hena afaba amasung kunai asigi damak achangba mahiroi kaya leptana puthoknabagi pandamda school asigi tungan ba section khara upgrade tawna bahotnari UNACO school na pambadi lamdam asda leiriba school sing transparent leina amasung pukchel khojel tinana changdamna ba aduni masina hena afaba mahiroi sing puthopa ngambata natana kunai asigi oinasu thoidokna kana ba oigani School asigi pandamdi mahai masingi lamda khaktanatana thaksi kasi leiba amadi achangba mioi amamam puthopani School asidagi haukiba mahiroi singna magi sinfamda thoidok hendokpa oirabasu madugi mathakta mioiba amada leifam thokpa gun khudimak chenba mioi amamam oina ba hotnagadabani ababa wakhalon khanba amasung thaksi khasi haibasi mahiroi oiringai dagi ningthijana loinaraga chakadabani
Madubakna kunai asigi achangba miyoi amamam oiduna miyoi bagi seba ningthina pangthopang ngamgani hainasu irabantana makhatana fongdoki. Sometimes it is therefore lots of results are sometimes after the result is declared there are lots of confusion in the whole society. Say someone is applying in the RTI and the result is changing, the marks score are changing. This whole set of confusion, it is very unfortunate in our society. So I appeal to all the stakeholders, the society who think good for the society. We should focus on the integrity of the exam system. The systematic procedure and system of our exams are conducted. It is also very equally important. We want to upgrade more and more schools so that when UNESCO or some other private schools entering in the education sector, we have a more and more competition in the sector, and we want fair competition, we want transparent competition, we want honest competition. Chahi asigi October thada pangthoknabagi tharang tawriba Imphal Municipal Corporation yauna atai local body gi mikhalda Shiv Sena gi mirep thadokpa amasong thadoktabagi matangda hayengmak Delhi da chatuna Central Leaders singa khanarugani haina Shiv Sena Manipur State Unity President M Tombina fongdorakli. Wafam asingasi Shiv Sena Manipur State Unita miyoi ahum nauna yaropaga mari lenana makhoi sing adu taramna okpagi tharam amada M Tombina fongdokhibani. Tharamaduga mari lenana pangthokpa paugi mifam amada M Tombina hai Delhi gi khongchat aduda handakta India gi 15 suba President oina khalaba Draupadi Murmu gasu unaduna thagat wai fongdokani. President gi mikhal aduda NDA na putopa Draupadi Murmu da mapung fana sagotnaba party gi leader singna warep lauki. Madubakna party asigi MLA amasung MP kudimakna amato oina sagotkibani. Masimak Shiv Sena na nupi oibisingda yengba midyeng amasung makoibo awangba thakta thangatnabagidamak laukiba achumba khongthang amani. Draupadi Murmu na India gi anoba president oirapaga loinana laibak asida khundaminariba tongan-tongan ba furuki nupi oibising awangba thakta pukhalakani haibagi thajaba chauna thamli. Handak pangthokadariba local body gi mikhal singda Churachandpur amasung Chandel dagi tongan-tongan ba miyoi kayana Shiv Sena gi mirep oigi haina lai. Madugi tanja adu soidana pina bahunagani haibagi wafam party gi maikaidagi thamki hainasu M Tombina makhatana fongdoki. National Democratic Alliance na buthokpirikpa candidate Draupadi Murmu sida Shiv Sena na kathokpuga loinana Shiv Sena gi MLAs MPs punamakna kathokpuga loinana khoina vote pidana mana mai pakpa hayengi Parliament House ta pung 10 mari chappa kanda 15 suba Bharat ki president on wasak logdoriba sida Shiv Sena state unit ki maigi dagi mangona vote pigri bai khoigi MLA sing MP sing state unit ki maigi dagi kai khumna jaba thaga chalo phongdok chare. Manipur da lariba asha workers singna matam sangna fangdana lakiba asha workers singi rights adu phanganbiu. MLA humpu makna pisin kiba memorandum adu assembly da khanaduna asha workers singna taliba demand sing atubada phanganbiu haina all Manipur asha workers union na lengaki pokning singsilakli. Asha workers singna thingnariba awaba singi matangda ngasi irawat babanda pangthopa paugi mifam amada all Manipur asha workers union gi general secretary AK Thoibina hai Asha workers singi fangpham thokpa sing lengakna pibidana thamba asi yamna laibak thiba amani. Asha workers sing kumja lising ani taruk tagi lerakibani. Matam aduda asha workers singi incentive amata fangkhide. Maduda asha workers singna pendaduna kumja lising ani tarani thoida parliament mamangda khongjang sangshinki. Khongjang adudagi kumja lising ani tara humdoida lengakna asha workers singi incentive oina rupa lising amamam piraki. Tungda kumja lising ani tarani panda amuk lupa lising amagi incentive haplaktuna chahi adudagi tha khudingi lupa lising ani ani khak phangduna asha workers sing asi lelapani. Hauziki matam asida pikraba senfam asina yumpu bahaibasi othokte. Government ki prescribe tobada yariba point number 1 dagi 21 fawba asi asha workers singna phangpham thokpani. Adubu hauzik pangliba asidi point number 1 dagi 8 fawbagi prescribe points sing adu khaktani. Point number 9 dagi 21 fawbadi phangdri. Hiramasi matangda tha asigi taramatoida asha workers singi oiba mifam ama famduna warep manga lauki. Loinana numit 15 ni gi manungda lengakna thabak paikhatrabadi tungan ba khongjang kaya jangsinna balepnaki. Asha workers singi mifamna laukiba warep sing aduda yumfam oiraga memorandum ama health minister amadi MLA kudimakta pisinduna chanaba thabak sing paikhatnaba taksinkhibani. Maraksida health minister na lakliba August 10 da mifam ama famduna khanaragani haibagi thajaba pirakpadagi khongjang adu matam kharagi oina handopani.
Karigumba lengak na hiram asida thabak paikhalaktragadi makhal makha kayagi khongjang changchingani hainasu mahakna makha taki Manipur da lairiba asawa karsingna matam sangna wa aduna lakliba awaba mayoknariba masung phangbam thokpa haksing akhoi rai singje phangdabai matangda media gi khontangda mari lainaba authority department singda akhoi gi phangbam thokpa singdo khanganjaba loinana akhoi phangan biu haibagi press meet ni akhoi asa singda wariba hujik jik mayoknariba covid ta wariba masa masu pure imung piriba asa singna wariba khudima se mari lainaba authority amasung department singna akhoi masak khangbiu loinana Honorable MLA Minister Singna Mai Gi Kendra gi asa singna pisan jagiba memorandum dugi matungina akhoi assembly da khapiraga khanabiraga akhoi gi nungaitriba awaba tanjariba charter of demand singje phangan biu haiba wahai si thamjari Hayengdagi Chathagadariba, Manipur Legislative Assembly Mifal Gimangoinana, Lokatpa Section Tarangi Seruk Amoina, Imphal West District Commando gi team Amana Ngasi, Kumalampak Amadi, Tangkul Avenue gi Akoy Badalaiba Hotel Sing Amadi, Asan by Yum Sing the Ukombing Operation Chathakre. Operation Adu Imphal West ki Additional SP Operation Game Inyang Makada, Imphal West Commando gi OC P Achoba Maitay, Amadi, Subedar Birla Nalochingba team Amana, Ngasi Ayu Pung Taruk Makaidagi, Pung Nipan Pauba Chathakibani. Operation aduda mafam sing adugi akoy badalaiba lodging hotel manga haibadi North East Lodging Hotel, Siroi Lodging Hotel, Thaimi Lodging Hotel, Chingkai Lodging Hotel, amadi Nightingale Lodging Hotel yauna asan ba yum kharada thiba hombagi thabak chathaki. Operation aduda mioi hupu manga amamam to aina khandoktuna verify tawki. Adubu mifa mipundi yaukidi hairi. India ki aspirational district ama oiriba Manipur ki Channel district Mahima Singhi lamda khwairige sotharaba district ama oire ana layeng gi lamda su peningai oidre haina External Affairs and Educational gi Union Minister Dr. R.K. Ranjana nungnang ba phongdorakre wafam asi maha ke Channel khongchat ka mari lenana thamba sanglenda ngarang numidang pangthukiba paugi mifam amada Dr. R.K. Ranjana phongdokhibani paugi mifam aduda mahak na hai India pumbagi oina aspirational district sing ayamba chakhatpagi lambida changshilakli North East ki state nipan asigi oinadi aspirational district sing ayamba development process ta mangam ishan sandabagi mamitari Manipur gi oina Chandal district asi center na akhana min eng thamliba district amani district asida union minister kaya amasulakre lambi thongi lamdadi district asi singthaningai oire adubu atopa sector tare nipan amadadi chakhatpagi mami itatadri Maruina education sector asi yamna sothaba phibam amada leire atai district singa changdamnabada Chandal district na mahima singi khwadigi sothari health sector dasu infrastructure di lairadana manpower wat pagi awaba kaya mayoknari hariba sing asigi chapchaba report ama athuba matamda semduna center da thaduna khangalagani hainasu mahakna makhataki Ko bharat laiba sigi state nipan asigi aspirational district se kuchi phawda Mangam Sana South of the Basika, and issue Prime Minister Yamakana, I see all of Bharat Ki labor states, South of the to very much by the different department ki annual budget ki 10% khaga donor I just mantra link laga plus Northeastern Council ki Putanga state shiga to very much by the paisa si adaraga sakala honor wasita which is pawada kariani street of donor sakala ngomde wasi masi maramasi thiu hai Draupadi Murmuna India gi taramanga suba President Orapada harau nungaiba phongdopagi achamba taram ama Bharatiya Janata ST Morcha Wangkhem Mandal na sinduna ngasi ayu Wangkhem AC gi manung chana leiba Leishamlok Village ki church ta pangthokre harau nungaiba phongdopagi taram aduda haukiba assembly mikhalda BJP gi candidate oikiba Wainaba Chandra BJP Wangkhem Mandal gi President Sheikh Muhammad Nazir Kisan Morcha ki President S Ranbir Leishamlok Village ki Village Chief AS Amur Remember Leishamlok Baptist Church ki Pastor Absalom Jimik amadi Kunja Mayam amasu saruk yake Taramadu da tinkiba miyamna Bharat ki Prime Minister Narendra Modi amadi Manipur ki Chief Minister N Biren Anina Scheduled Tribe Community dagi nupi amabu Bharat ki President oinaba hotnabada lawkiba thaudang adu thagatpa phongdokna kibaga loinana tharam loislapada miyam punna athum ahau chaminaki
Draupadi Murmuna India gi ahanba tribal nupi laktagi president oina khalakpada Jiribamda khundariba tribal singna harau tayamba phongdoknakre. Hiramasi gi matangda ngasi Jiribam gi Babuparada leba PWD guest house ta pangthopa paumi singka unaba amada Manipur Building and Other Construction Worker Board ki chairperson K Sarat Kumar na hai tribal nupi laktagi Draupadi Murmubu India gi president oina khalakpada India gi mafam sin thungna harau tayamba phongdoknabagum Jiribam gi oina su pangthopani. Jiribam district ke tribal singna khundaba Yarol Popi Butangkal B Hudbeng Twistenlen amadi Kaisel Punji gi mafam singda khunja singna harauba phongdoknakhi Jiribam gi sothana lariba miyam singi damak mahaki maikai tauba yaba pumnamak pangthokani aigi migi haiba wakhalon thadokjuna pumnamaki yaifa tharang sing amamam to ina paikhatlagani masida miyamna su mating pangbiu haina Sarat Kumar na appeal tawki leader may pulok Kala mga sugar Rastrapati ki Nikhil si naman sa mo na may pan ni mga sige magka kaya harawa ngay kunturi hay na koy lecture na si madam mo muji sin kan bagi aroy ba harawa kung ki no sida di ba na lagi ba tribal ki khungang yam bada kuno pe koy si magi poster de sing pa ra koy law kung na ma sin khala pa na may kung pa Tha asagi kunithoi amadi kunhumdoida Pune da pangthopa Warriors Dream Series da winner oirakraba Manipur gi MMA gi sanari sing ngasi Imphal da thunglakre masana asida Manipur gi fida ama malemda chawna kanba ngambagi thajaba lei haina MMA gi maming leraba sanaroi Roshan Mainamna phongdorakli wafam asing asi Bir Tikendrazit International Airport ta thunglakiba India gi saknaraba MMA gi sanaroi Roshan Mainamna paumi singda phongdokhibani Manipur da MMA gi oiriba fibam gi matangda Roshan Mainam na hai handa pangthokiba series aduda RMX haina mingthonba team ama saruk yaki Manipur gi sanaroi tara na saruk yakiba series aduda Kids Super Fighter Manipur gi yamna naha oiriba sanaroi ama yauna sanaroi taruk na gold medal lawba ngamki sanaroi mari amana silver medal lawduna series aduda saruk yakiba Manipur gi sanaroi tara mak medal lawba ngamki Warriors Dream Series aduda Manipur gi sanaroi singi performance adu ubada yamna thagalaki MMA masana asi Manipur gi sanari singa yamna chanaba ma oire matam khara asida MMA masana asida Manipur gi chaba fida ama kanba ngamnagani hojik su RMX team asigi sanari ani Asian amadi World Championship ta saruk yarugadawri lakadariba matam khara asida awanba ama puratagani haina mahakna makhataki team RMX कोई fighter तरा आज पूरा का कोई चलो बने तो दा कोई RMX team की कोई मणिपुर की कोई ना gold medal तरुक silver मरी लोगे हाँ नदी mixed martial arts से क्या करना मैं आम अनोब गेम होने खाना में तो अब तक ठीक है फजना अवन में मलाक फजे कि कोई ना खाना चल वो मतलब जो कोई मणिपुर स्टेट की साइड कोई ना इंडिया की mixed martial arts से आम फजन बगी सत्तम ममाई दे कोई की fighter जिंग उल्ली बट talent ना तकी आम थवा याव ना कोई ना तो जिदा कोई असोनी organizer में आम जो आम पुनिंग थवले तो मतुंग ताब जो कोई कोई ना रिलेशन लेना कोई की लाख कदों कोई का चौवा प्लेटफॉर्म में आमदो जो कोई फाइटर जिंग सरुक याना बाइना थाजब ले अब जिकी होइना दे हाई की टीम दगी कोई फाइटर अनि वर्ल्ड चैंपियनशिप की होइना ऑलरेडी सिलेक्शन फंगागा लेरे मोय लाख कदों एग्जैक्ट वेन्यू जि खंगद्रे दोगा कोई अंडर 18 दा कोई यूएसए दा पांगथोक कदोबा वर्ल्ड चैंपियनशिप ता जो आइगी तोंगान फाइटर अनि कोई सिलेक्शन फंगदना रेडी कुई दना तक की सही जी के मनुंग दा वनबा कोई की कनोमदी लाने कोई वर्ल्ड की स्टेज ता सानाबा कोई की ममांग जो थोकिबा लेरे दो हौजिक लाख कदुजिना खितंग अखोई की हानदी सानब जे कोई की एस से खितंग जूनियर जिंग जी की चांस लाइतबदा हौजिक की होइना दे कोई इंडिया की वर्ल्ड की होइना कोई जूनियर जिंग कोई की परफॉर्म तौबगी चांस लाखबदे कोई कोई मणिपुर दा हौरैबा यूथ इंखलैबा गांग जिंग दे जो यामना मोइगी खुदोंग चाबा अमने नै हाइजनी Panbayabadi Pune da pangthokiba Warriors Dream Series aduda gold medal lawkiba sanari sing adudi Kids Super Fighter Koro Hanba Urungpurel Amateur Flight Wed Bauta Alex Sapam Amateur Bantam Wed Bauta Jetli Sinam Amateur Straw Wed Bauta Swebam Stelon Amateur Bantam Wed Bauta Yaifaba Laishamni Silver medal lawkraba sanari sing aduna Amateur Bantam Wed Bauta Fizam Amarjit Amateur Welter Wed Bauta Wahingbam Razu Amateur Fly Wed Bauta Marangtan Janitni
Maka than sana gini, sida na pau ini. Maka than sana gini. More border town da ngasisu dengue gi case ama thengnakre haujuk fawda more border town da punna miyoi nifunipan dengue na naba thengnakre ngasi more hospital da leiba diagnostic center da dengue naramba yai haina chingnaba miyoi taruk test tobagi manungda miyoi ama dengue naba thengnaki miyoi adu more gi new more khul dagi ni hairi ngasi thengnari ba case asigi tharaga haujuk fawda more border town da punna miyoi nifunithoi dengue naba thengnakre Case tenari bamba fam aduda special malaria unit morigi teamna section tharang lokalagani hairi Manipur da fongba ayuki pauche amada Langol Reserve Forest Irosemba Hill Range da Joint Forest Management Committee na chinglambi semnaba excavation tawre haina fondor libase yumfam yaudaba pauni mafam asida water supply gi reservoir sariba Keystone Company gi water outlet semnaba company asina semjabani masida Joint Forest Management Committee ga hiram amatada mari lenade haina committee asige chairperson aheibam sanjitna fondor le hiram asiga mari lenana ngasi Irosemba chingda leiba Joint Forest Management Committee gi office ta pangthokiba pauni singa unaba amada aheibam sanjitna hai Langol Reserve Forest ki manung chanba Irosemba Hill Range da lambi semnaba Joint Forest Management Committee na excavation tawre hari bawafam asi aranbani chahi kharagi mamangda Joint Forest Management Committee amadi Forest Department anina khutsamnaduna mafam asida medicinal plant kaya ama thaki chahi kudingi naken tha matamda maheulang poktholopa matamda khonglambi macha ama khaknatana changpham laitaba maramna chingi seruk ayamba mainatuna chaktuna amangata kaya thohli Pumnamak asidagi kananaba kumja lisingani kunda Forest Department ka khutsan naduna hariba khonglambi asi fire cannon gari macha amachang bayana bagidama khara paktok chawtokuna semjinke Housing Secretary Bathabak asidi Irosemba chingthakta leiriba water reservoir asigi outlet pipe ani leimaida putharaknaba Keystone Company na chathaba thabakni masida Joint Forest Management Committee ga hiram amatada mari lenadi haina mahakna makhataki Joint Forest Management Committee Irosemba Forest Department ga khusamnaraga medicine value plan myama thai pambi lising manga taragi mathak thena thai haiba pambi singsi hanjan akhoi winter season la kanda mehula pokthokna hanjan chai haisi mai siam kanmanina akhoi mina kanbangambagi wangmada lei ado matamdu da khoina forest ka understanding am khole kanda footpath am khole me akhoi chingyang je chapya ba haiba footpath se khoina phaibi ki jip macham to ju changba yaragadi mai ji kanbada hen nungai gani habi wakhalon da khoi matamdu 2020 da khoi lambi macha amka footpath tu dagi kitang pathok lambi kaksemgi ado handak uriba excavation sathe haiba possibility Keystone na company mana Imphal da fit tawdoriba Imphal miyam singpi ge doriba 40 lakhs liter gi water reservoir ma sarise sigi sing outlet thokpam ama semno gi dong to moina pipe ani outlet thokno gi dong ta khoi khar sang na kothok patawi ade huji huji su makha da su moi pipe phum gi ching mache kyang kothoi bini ado press ngasi yori possibility akhoi kothok pa excavation to bu shu thodo polite Keystone ga mailena na moina sing outlet pinam puthokpa adumba excavation hai Manipur Theatre Academy ki artist singna Manipur gi wangmada ahanba oina maribak ningba koiring sana haina mingthonba lebak ningbada yumfam oiba drama ama lakliba August 12 atoba singing sing numit ta utkadauri Association of Manipuri Diaspora Pune na sinduna Pune gi Biman Nagar da Clover Park ta leiba Symbiosis Auditorium da utkadariba drama asigi matangda drama asigi direction Sarungbam Biren Nahai August 12 da utkadariba drama asida Academy asigi artist kuntarukna saruk yagani Drama asi utnaba haujek takpi tambagi thabak ayamba loisilakle adubu drama asi Pune tana chatlaga utnaba honabada achoba senfam ama changadabani artist singda achoba awaba kaya mayuknari Maramaduna Association of Manipuri Diaspora amadi Manipur Theatre Academy gi maikaidagi Manipur lenga ki Art and Culture Department amadi Chief Minister N Birenda artist singda sel gi mateng pangbina bahaijakhi ba adu thabak oina ontopiu haina su mahakna Chief Minister gi pukning singke Manipur ki mapanda theater utpadi mayam ama theater production mayam punai adubu akhoi ki patriotism da base to kolila tikendra chigi wari simak utpadi Manipur ki manungda akhoi ki satka doisne ihan hanba Manipur ki history ama oi dorise
aduna laiba achigi mapi mapa oifirba kogi honorable chief minister na haigiba paper da haigiba wari mayam ama lai 13 August 15 August haisi nationalism gi concept ta koi yam thawa yaungna tawgadabani mapung phana tawgadabani haibna paper da headline da kaida thamgiba mayam lai adugi concept chu chasan na su aikoina aikogi spirit maitai macha moi bagi kogi nationalism gi spirit ada koina santuk ningbadagi Laikhidraba Kumam Manimatum Singh Amadi Kumam Ongbi Mema Devi Memorial Award for Meritorious Students for Class 12 ki award nanthopagi tharam galoinana nomagi oiba drugs awareness program amasu ngasi Moirangi IAD Martyrs Hall da pangthokre Kumam Youth Club KYC Moirang Sinduna Laikhidraba Kumam Manimatum Amadi Kumam Ongbi Mema Devi gi imung manungna mating pangduna pangthokiba tharam aduda chahi asi kosem na loba class 12 ki examination da mai paglaba Kumam Likai Moirang da leiba mahiroi tara tareta certificate amadi sel gi mana piki loinana nomagi oiba drugs awareness asu pangthoki ngasi ki tharam aduda Diligent Public School da class 9 tamlibi child environmentalist Irasni Laifrak Pamsu Wangangloi ena serukyaki ngasi gi tharam aduda hogolakli banha singna mayai ka bachinjak tagi lapna leinaba amadi Moirang AC drugs free zone oinaba hotna minasi haina mahiroi singna hotna baleptana Manipur amadi Moirangbu malemgi mafam singda masak takpada mahiroi singna achobo thodang lobiyu haina wangangloi singna phongdoknaki chahi asigi bosem amasung kosem naloba class 10 amasung 12 ki exam da Manipuri subject da mark widagi wangna panglaba 10th thagi mahiroi singda manapi duna pungning thogakre Lain thau sana mahi thogal kanglup 10th branch sinduna pangthokiba taret lak suba manalan thokpagi tharamadуда branch asigi Lochingpurel Kartik Maiba Education Yugi additional director Pangambam Santikumar Slotland Public School Khongjong gi principal Nahakpam Babulin amadi 10th Jila Parisat ki member Khangembam Manisangna president member sing oina sarukyaki Tharamaduda class 10 amasung 12 ki exam da Manipuri subject da 10th gi oina ahan batara khraba singda lupa lising ahum ani subada lupa lising ani amadi ahum subadana lupa lising amamamga konana certificate singsu lanthoki Rotary Club of Imphal amasung National Sports University Imphal na khutsan naduna Kumalampak Sports Complex manungda ujara kayamrum thabagi tharam ama pangthokre Mahindra Finance ki project Haryali gi makhada pangthokiba tharam aduda Rotary Club of Imphal gi member Youth Affairs and Sports ki staff Sanaroi coach amadi National Sports University gi teaching amasung non-teaching staff sing sarukyaki Kumalampak Sports Complex asi asang amantana thanba mafam ama oinabigi pandamda pangthokiba tharam aduda punna ujara chamri complex asi gi tongan ba mafang singda thaki Barak Valley da Kundariba Maitai Kunsingda Assamgi ising ichago mari lenana relief material sing yenbagi thabak chatharamba adu ngasidagi leplagani haina All Assam Manipur Youth Association Amyagi Chief Advisor Ketrimayum Kundalna phongdokre Wafam asi ngasi ayuk Assam ki Kasar district ke manungchana laiba Binakandi Part 2 gi South Barak Multipurpose Complex hoda pangthokiba paumi singa unaba amada Ketrimayum Kundalna phongdokibani Pawg mifam aduda Ketrimayum Kundalna hai Assamgi ising ichago mari lenana relief material sing yenbagi thabak asi kun humpudra mapan gi yum listing taret chahum romda chathaki Silcharda lam lairabadi Manipur Bhavan ama sagani haina Manipur gi Chief Minister N Birena phongdok lamba wafam adu thabakta onthokna ba honoragani haina su mahakna makhataki Lakipur constituency ki manung chana leiba Binagandi South Bora Complex ta Oje All Assam Manipuri Youth Association na alaki chaw siga mari le na mobile game sim na le sa do le se masi tha amu henjala kwe pena ngasi se officially ekona tawyo really work che kwe is close to hal ge na mayam da ngasi practice se ko ge ngasi officially close to ga su amani khaji khara wale ai Lakipur se ekona bengandi ne ekona hojik thar bora ta ekona camping taw le ising manak ta ising changamba mukhum sing ekoi je yam kana chang da su ko jing le kai gumba de kai ka degi sida hugi medi bangal khun amani khalai ri asi sina unofficially ko jum taw ne go haila kan di ta so jumna tani mo ekona address to go le asi ko ngai hojik da na adu sino pasala ko officially ngasi se jum ti de ko ri work camping si de lo chala ge na adu sino thado hoga
Paugi mifam aduda saruk yakibi Women Action Village Coordination Committee ki President Sunita Konthaujam na hai Amyana matam kuina dagi autonomous demand ki matangda khongjang kaya sangsinjuna lakpa asida miyoi kharana lana uhannaba amadi Amyana jangsileba khongjang asi miyamda onataina na uhannaba hotnarapa asi tobiganu haina su phongdoki Kasara samda laiba mitei ibung ipa oja lai guru singbu handana khanbagi wafam sunate mase akoi singje khitang wakhalon pik praina lauri Manipur gadi Manipur state da laiba oja lai guru singa gi khitang khena ba laire tasingna adum yengu bada organization nama tawba matamda organization ama na hunaba adusu phatti mai gi organization do ngamna ba aduga karigumba akoi gi leba ku oiba issue da punna changminaraga akoi sumain tawsine si tawsine haiba tana minaraga ingat piba nati ba hujik tawri base yam thina di lali madu matungda ahalama oina ai request tawjari matungda amu hana ibirako Wangjing Tenta Assembly Constituency ge manungchana laiba Tekcham Gram Panchayat ke makhada laiba Ward number 9, 10, 11 Papalkul amadi Ward number 12 Langthabal Khunau da laiba Khunja singge maru aiba hingnaba ge sentok lambi asi lawu singu toba nga faba amadi nomagi afang ba su nombana oiri haina Tekcham Gram Panchayat ki Upapradhan W Samananda amasung Tekcham Gram Panchayat Ward number 9 ge member H Rajan Kumar anina khodiak pidon thadoropa Cheryl amana haidi Cheryl asina hai kul ani asigi oiriba pibam asi yenglaga Khunja singna RD amadi PR gi makhada fangliba development program amadi scheme sing asi makhatana adumak fangningli Karigumba lenga ki policy program amagi makhada hairiba kul ani asi nagar panchayat ta ongadaba lerabadi nagar panchayat oibagi merit amadi demerit public meeting sinbiduna kul ani asigi miyamda khanganbiu haina Cheryl asina makhatari Laimarol Khorzekol Lekol Imphal na sinduna Manipur gi saknari BIB Maharaj Kumari Binodini gi chahi chama suba mapok kumon gi saruk amo oina ngasi Jain Dance Academy Imphal gi holda pangtokpa tharam amada Dr. Salam Santibalana iba phongdoklon haina mingthonba direct ama phongkhre Palem Pantau Cultural Trust Langjing Achobana sponsor tawdana pangthokiba tharam aduda Professor Nahapam Aruna Dean School of Humanities Manipur University na athoiba mithunglen Lekol gi President Khedrimi Subadani amadi Palem Pantau Cultural Trust ki President Buddha Chingtham anina tharamapu oina saruk yaki Tharamadu Society Theatre gi Director Kangabam Tombana Film amadi Theatre gi lamda aina loina tinazahuba Maharaj Kumari Binodini haiba hiramda wangangki Nunggi oiba warol piraduna Lekol gi Secretary Dr. Wahim Kumari Nahai Ngasigi tharam asi Lekol na chahi ama chupna pangthorpa imasi NK Binodini gi chahi chama suba mapok numiki tha taruk surapaga mari lenana pangthokpa tharamni Lamdam sigi tuidokna saknarebi imasi Binodini gi punsi amadi thabak asi ngasigi amadi tungi mirol na nainabagi loiba khak nairaroi mahakumbi ama lamdam sida poklamba asi aikhogi chauthok chaningai hainasu mahakna makhataki Iramdam asida no makangdana crime kaya tholakleba asida thongna hapa oina nupi oibi singna masagi chanabi kauthokuna mapalgi fizet figai setuna viral chana bahonarakleba asi kanglecha singi laibak thibani asigumba thong asi khudakta lepkadabani haina Kanglepak Minority Welfare Organization Manipurna khangalakli BJP Manipur Pradesh ke General Secretary Oibatanatana Manipur Building and Other Construction Worker Welfare Board ki Chairperson su oiriba K. Sarat Kumar na Jiribam ki Barak Circle da khundariba tongan ba travel khul gi khunja unakre Khongchat aduga mari lenana nauna Manipur Building and Other Construction Worker Welfare Board ki Chairperson oina hablakraba K. Sarat Kumar bu khunja singna harau tayamna okay Khongchat aduda Sarat Kumar hai Tarani Suba Manipur Legislative Assembly Mikhal Loikraba Amadi Sarkar Semlaba Matung Jiribam gi Barak Circle gi Manung Chana Laiba Tribal Kul Singda Ahanbo ina Chatuna Khunja Singa Wari Sanaduna Tungi Chakot Tharang Kaya Paikhanabagi Damak Khongchat asi pangthokpani Loinana Tribal Lautagi Nupi Amabu India gi Taramanga Suba President oina Khalapada Harauba Nungaiba Phongdoknabagi Damak Khunja Singda Haijabala Pani Haina Sarat Kumarna Makhataki Khulda Chatana Laidiwa Khulga Halaman Singa. Koi matung kari tawba yaba wad development matangda kara dinba chapga han kongchat inga si chatpa hujabani Manipur State Differently Abled Youth Ahum Suba Foundation Degi Tharam ngasi Yaripok Angtha Maning Lekai da pangthokre
Tharam aduda Angtha GP ki Pradhan Thiam Manihal amadi Ward asigi member K Thambal Devina President member oina saruk yaki. Loinana organization asigi nauna chahi ahum nau thau pugadaba singsu khanki. Nauna thau pugadariba sing adudi mathang sina President da Thiam Nesangkhom dagi Thiam Ram Singh, General Secretary da Yaripok Angtha dagi Thiam Dilip amadi Finance Secretary oina Morangthem Anjana Devi khanki hairi. The Cultural Research and Training Center Hairokna Sinduna Hairokta Numitara Mangani Chupna Chatarapa Durok Domain Haiba Team da Yumpam Oiba Workshop cum Production Gitaram Nasiloshin Kray. Ministry of Culture New Delhi gi mining makada Chatarakiba Workshop cum Production gi ngasi pangtokiba Loshin Bagitaram Aduda Thobal Jila Parisat ki Upadraksha T Nungshina Atoy Bamitung Dalit Sahitya Academy gi National Secretary Yumna Mahendra Kumar na Thoramapu Pradhan Hairok Part 1 gi Pradhan L. Khamba, Hairok Part 3 gi Pradhan and Tangba Singh, Amadi, Social Worker and Samir Singh, Social Worker na Akhanaba Mitunglen, Singona Saryaki. Tharamadu Gamari Renana, Thobal Jila Parishaki Upadakshya T. Nungsina Hai, Aikoina Aikogi Culture Ngaktrabadi, Tungi Mirol da Achoba Aboba Amale Herogani, Kunai Ama Kumang Sashin and Labada Culture Habisi Yam Namaruoi, Maramaduna, Hokolak Liba Naharo Sinda Culture Gimaramda Kangan Bahibasi Yam Namaruoi Haina, Mahakna Makataki. Tharamadu da Dulok Cholom, Holipala, Tangtagi Letiang Yauna, Dulok Domengi Production Su Utki. Pancake Select Association of Manipur Giliching Makada, Imphal East District Pancake Select Association Asinduna, Ta Asigi Kun Matoidegi, Kunhumdoi Fauba, Numit Humni Chupna, Secta Mayai Lekai Community Hall Chatarakiba, Mangarak Suba State Level Pancake Select Championship 2022-23, Ngarang Loisin Kray. Manipur gi tongan district manga amadi Manipur Police Sports Club yauna unit teru ki nupi macha humfu nupa macha chama tara punna sanare chama humfu tara na seruk yaduna pangtokhiba championship adu resin bagi tharamda CAF and PDG Minister L Susindro Maitai Manipur Handloom and Handicrafts Development Corporation Limited ki Chairman MLA KH Ibomcha Special Protection Group ki P Rajendro Maitai Social Worker Yumnam Ibohol Pungdongbam GP gi Hanagi Pradhan I Premna Mathang Sitna Chief Guest President Guest of Honor Ona Saruk Yaki Championship aduda Mamangi Champion Imphal East na Gold Nifumari Silver Tara Humdoi Bronze Tara Punna Medal Humputaret Lauduna Overall Team Champion Oiki Kakching District na Gold Tara Mapan Silver Tara Nitoy Bronze Mapan Punna Medal Nimfu Pangduna Team Runners Up Taki Imphal West District na Gold Tara Nitoy Silver Nipan Bronze Nipan Punna Medal Kunipan Lauduna Ahum Subataki Kakching District Sports Association Asinduna ngasi Association asig office da Kakching District Olympic Association KDOA same na bagib mifam ama District Sports Disciplines ke members singa loina na pangthokre Mifam aduna atubada KDOA gi constitution same na bagidamak Marangthem Nilobu Association asigi convener oina khanke Loinana mapung faba mapangal kanba KDOA oina bagidamak District Sports Disciplines singdagi miut ahum masa gi letter heta matang tha August ki tang taret faw gi manungda thazilakna ba warep lauki Makataba Association asigi thabak tharam singge matangda khana nainana ba matang thagi tang taret ki ayupung taret taba matamda District Sports Association Kakching gi office da pangtokani hairi COVID-19 gi lachit asidagi ngangthoknana ba achamba section tharang kharanga na chapinaba MAMI TV gi maikei degi ding singjari madudi yumdagi hek chatopaka face mask upiu mi amaga gi marakta foot taru kyara pathambiu maimit khutsa toina hamdopiu amadi COVID vaccine kapa yarba sing suksoi shoidena COVID vaccine kaptokchuna lachit asidagi kanana ba miyam pun hotna minasi aroibada maroiba paw amu hana Sitting Taramato Elegaba Tarani Suba, Manipur Legislative Assembly gi Anirak Suba Mifam Hayengdagi Hauragani. Wasak Lobagi Taramda Saruk Yagada Balabana, Chief Minister N. Birendi Hayengi Mifam da Saruk Yaridori. Umang Lai Harau Bagi Taram Asi Harau Kumagi Saruk Amanate, Mitay Furukin Nat Amasung Chatnabi Kudimaki Haurak Lontam Famni Haina, Manipur University of Culture gi Vice Chancellor, Paunam Gunindrona Fondorakde.
Har fangdabagi awaba mayoknaringai cherak asida lofam kaya ikang among thoktuna lomi sing kokta khut hapnare lengakna atubadam inyang changbiduna lomi gi awaba asi ko halu haina Manipur lomi lupna lengak ki pungning singsilakle Yunako school gi mak yamna wangna pastor pam high sing oktuna pungning thogakre param naina school singi marakta healthy competition tawna bagi chanabi ama thamlabadi state asida afaba mahiroi kaya putopang ngamgani haina Yunako school gi chairman and irabantana fondorle Matang asida Mami TV Prime Time News Lesson Jare Midang Tabirin Basimbu Amukana Krumjari